ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯄꯥ ꯄꯥꯝꯕꯤ ꯊꯣꯏꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥ ꯍꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯈꯛꯇ ꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯩꯁꯥꯕꯤꯅꯤ, ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯁꯛ ꯃꯁꯥ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯈꯪ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯄꯥꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯏꯇꯠ ꯇꯠꯇꯅ ꯂꯛꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯊꯣꯏꯕꯤꯅ ꯌꯥꯝꯅ ꯁꯥꯎꯏ꯫ ꯊꯣꯏꯕꯤ ꯃꯌꯨꯝꯒꯤ ꯌꯦꯅꯈꯥꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯩ ꯑꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯑꯩꯅ ꯁꯥꯠꯂꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗꯗꯤ ꯈꯣꯏꯃꯨ ꯑꯣꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯂꯥꯛꯇꯨꯅ ꯉꯪꯂꯗ꯭ꯔꯤ꯫ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤ ꯀꯔꯤꯅꯣ? ꯍꯦ ꯂꯥꯏ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯍꯜꯂꯝꯂꯤꯕ ꯑꯁꯤꯕꯣ? ꯅꯪꯅ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤ ꯊꯤꯍꯜꯂꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯏꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯗ꯭ꯔꯤ꯫ ꯃꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯊꯃꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅꯃꯛ ꯀꯨꯏꯔꯦ꯫ ꯆꯍꯤ ꯈꯔ ꯂꯩꯔꯒꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯃꯇꯝꯁꯨ ꯍꯦꯟꯗꯣꯛꯈ꯭ꯔꯒꯅꯤ꯫ ꯂꯩꯁꯥꯕꯤ ꯈꯨꯃꯨꯊꯣꯛ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯅꯕꯤꯔꯛꯂꯅꯤ꯫ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯗ꯫ ꯑꯋꯥꯡꯂꯣꯝꯒꯤ ꯊꯣꯏꯅꯨ ꯍꯣꯏꯅ ꯑꯃꯨꯛꯇꯣꯏꯕ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯅꯨꯄꯥ ꯄꯥꯈꯪ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯔꯝꯂꯝꯂꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯑꯁꯤꯗꯅ ꯁꯟ ꯈꯔ ꯆꯠꯂꯤ, ꯑꯁꯤ ꯃꯉꯥꯏ꯫ ꯅꯠꯇꯦ, ꯃꯥꯒꯤ ꯊꯣꯏꯅꯨ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯐꯖꯕ ꯀꯌꯥꯝ ꯍꯦꯜꯂꯗꯅ꯫ ꯄꯦꯟꯗꯦꯗꯀꯣ ꯊꯣꯏꯕꯤ ꯑꯩꯒꯤ ꯃꯄꯣꯛꯁꯦ꯫ ꯊꯣꯏꯕꯤꯅ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯏ꯫ ꯌꯦꯅꯈꯥꯗꯣꯝꯗ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯁꯟꯊꯤꯔꯩ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯦꯛ ꯎꯔꯝꯃꯤ꯫ ꯐꯝꯂꯤꯕꯗꯣ ꯍꯧꯒꯠꯇꯨꯅ ꯂꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯂꯩ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯁꯣꯛꯇꯨꯅ ꯃꯆꯤꯝꯕꯥꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯍꯥꯗ ꯁꯤꯡꯒꯤꯜ ꯁꯟꯊꯤꯔꯩ, ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯅꯪꯒꯨꯝꯅ ꯑꯩꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯆꯤꯅꯤꯡꯗ꯭ꯔꯤ꯫ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝꯅ ꯇꯣꯜꯂꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯌꯦꯟ ꯌꯦꯜꯂꯨ꯫ ꯅꯪꯒꯤ ꯂꯩꯅꯝꯗ ꯉꯥꯎꯗꯨꯅ ꯄꯥꯏꯔꯛꯄ ꯈꯣꯏꯃꯨꯁꯤꯡ ꯑꯗꯣ ꯅꯪꯒꯤ ꯅꯇꯥ ꯊꯣꯏꯕꯤ ꯑꯩꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯇꯥꯞ ꯍꯦꯛꯇ ꯐꯥꯍꯧꯒꯦ꯫ ꯑꯩꯒꯤ ꯑꯁꯨꯛ ꯋꯥꯕ ꯃꯇꯧ ꯑꯁꯤꯕꯨ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯁꯟꯊꯤꯔꯩ ꯂꯩꯔꯥꯡ ꯑꯃꯗ ꯑꯃꯨꯕ ꯈꯣꯏꯃꯨ ꯑꯃꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯄꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯅ, ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ, ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯂꯩꯅꯝꯅ ꯄꯥꯈꯪ ꯑꯣꯏꯕ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯄꯨꯔꯛꯎ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯃꯨꯕ ꯈꯣꯏꯃꯨ ꯑꯁꯤ ꯄꯥꯏꯔꯛꯂꯒ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕ? ꯅꯪꯁꯨ ꯑꯩꯒꯤ ꯏꯇꯧ ꯑꯁꯤꯗ ꯂꯛꯅꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯊꯩ꯫ ꯑꯃꯨꯛ ꯋꯥꯈꯜ ꯇꯧꯏ꯫ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯀꯔꯤꯁꯨ ꯋꯥꯈꯜ ꯇꯥꯗꯦ꯫ ꯃꯆꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯕ ꯀꯥꯎꯕ ꯃꯥꯜꯂꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯩꯁꯦ ꯃꯁꯛ ꯊꯤꯃꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯈꯪ ꯀꯅꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯁꯨ ꯍꯦꯟꯗꯣꯛꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯌꯥ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯕ ꯁꯦꯝꯕꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯈꯣꯏ ꯃꯥꯁꯦ ꯋꯥ ꯌꯥꯝꯅ ꯈꯪꯃꯟꯗꯦ꯫ ꯃꯆꯥ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯁꯨ ꯈꯪꯕꯤꯗꯦ꯫ ꯃꯤꯒꯤ ꯃꯃꯥꯗꯤ ꯌꯥꯝꯅ ꯐꯩ꯫ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯒ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯅꯕ ꯍꯦꯛꯇ ꯐꯥꯍꯧꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ? ꯀꯩꯊꯦꯜꯗ ꯃꯍꯥꯛꯀꯤ ꯉꯥꯔꯤꯁꯤꯡꯗꯣ ꯌꯣꯟꯅꯕ ꯑꯗꯨꯇꯅꯤ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯤꯡꯊꯣꯡ ꯑꯗꯣꯝꯗ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯌꯦꯅꯈꯥꯗꯨꯗ ꯃꯆꯦ ꯊꯣꯏꯕꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯅꯗꯤ ꯀꯧꯗꯨꯅ ꯊꯤꯔꯤ, ꯑꯗꯨꯒ ꯃꯥꯗꯤ ꯃꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯐꯩ, ꯈꯪꯒꯅꯤ, ꯑꯩ ꯇꯧꯒꯦꯕ ꯌꯦꯡꯉꯨ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯆꯦ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗꯨꯗ ꯈꯪꯄꯥꯏ ꯄꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯐꯝꯂꯝꯕ ꯊꯣꯏꯕꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯂꯝꯃꯤ꯫ ꯏꯃꯥ, ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ? ꯑꯣꯟꯊꯣꯛꯅ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯗ꯫ ꯋꯥꯈꯜꯅꯒ ꯋꯥꯕꯅꯦ, ꯌꯥꯝꯅ ꯍꯧꯖꯔꯛꯁꯅꯨꯀꯣ꯫ ꯂꯥꯡꯂꯦꯟꯅ, ꯏꯆꯦ, ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤꯅꯣ? ꯀꯔꯤ ꯑꯣꯏꯅꯤ, ꯅꯨꯄꯥꯒꯤꯅꯤ꯫
ꯑꯦ ꯏꯆꯦꯕꯨ ꯅꯨꯄꯥ ꯐꯪꯂꯕ ꯍꯥꯏꯁꯦ ꯀꯔꯤ ꯋꯥꯅꯣ ꯂꯥꯡꯂꯦꯟ ꯑꯩꯒꯤ ꯁꯛ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯩ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯈꯣꯡꯕꯥꯜ ꯂꯨꯄꯥꯜꯗ ꯆꯣꯡꯊꯗꯨꯅ ꯂꯣꯠꯅꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯑꯩꯕꯨ ꯎꯔꯒ ꯁꯛ ꯊꯤꯕꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯂꯛꯅꯔꯛꯂꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯂꯥꯡꯂꯦꯟ ꯅꯆꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯝꯅꯕꯨ ꯊꯣꯛꯂꯒꯕ ꯑꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯕ ꯑꯣꯏꯔꯦꯀꯣ ꯏꯆꯦ ꯅꯨꯄꯥ ꯐꯪꯗꯕ ꯀꯥꯏꯁꯦ ꯌꯥꯝꯅ ꯋꯥꯔꯝꯅꯤꯀꯣ ꯀꯌꯥ ꯋꯥꯒꯦꯅꯦ ꯏꯆꯦ ꯂꯥꯡꯂꯦꯟ ꯀꯔꯤꯗꯕꯨ ꯍꯪꯂꯨꯒꯅꯤ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯀꯥꯏꯗꯣ ꯄꯥꯝꯂꯤꯕꯅꯤ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯀ ꯆꯤꯡꯌꯥꯒꯤ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯥꯃꯤꯕ ꯃꯔꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛꯅꯒ ꯑꯩꯒꯤ ꯅꯥꯞꯄ ꯑꯁꯤꯗꯒ ꯐꯖꯕ ꯂꯩꯔꯥꯡ ꯑꯃꯒ ꯆꯤꯟꯕꯤꯔꯕꯗꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯀꯌꯥꯗ ꯅꯨꯡꯉꯣꯟꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯁꯨꯃꯥꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯒ ꯈꯟꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡꯗ ꯃꯣꯃꯣꯟꯇ ꯅꯣꯛꯇꯨꯅ ꯂꯩꯕ ꯀꯥꯏꯗꯣ ꯌꯥꯝꯅ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯅꯠꯇꯦ ꯂꯥꯡꯂꯦꯟ ꯑꯩꯒꯤ ꯁꯛ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯔꯕꯒꯦꯕ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯤ ꯏꯆꯦꯗꯤ ꯌꯥꯝꯅ ꯐꯖꯩꯗ ꯌꯦꯡꯕ ꯍꯩꯇꯕ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯏꯆꯦꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯎꯕꯒꯤ ꯋꯥꯅꯤ ꯏꯆꯦꯒꯤ ꯐꯖꯕꯁꯦ ꯑꯩ ꯃꯔꯤ ꯍꯥꯏꯊꯔꯛꯀꯦꯀꯣ ꯊꯣꯏꯕꯤꯅ ꯃꯨꯟꯅ ꯇꯥꯏ ꯂꯥꯡꯂꯦꯟꯅ ꯃꯆꯦꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯐꯧ ꯁꯪꯕꯥꯏ ꯑꯊꯟꯕ ꯉꯥꯔꯤ ꯄꯔꯦꯡ ꯑꯆꯨꯝꯕ ꯀꯥꯏꯗꯣ ꯏꯆꯦꯒꯤ ꯐꯖꯕꯗ ꯂꯣꯏꯅ ꯂꯩꯍꯧꯔꯒꯅꯤ ꯆꯨꯖꯥꯛ ꯃꯁꯝꯒꯨꯝ ꯇꯨꯔꯨ ꯇꯨꯔꯨ ꯈꯣꯏꯕ ꯁꯝꯂꯥꯡꯅꯤ ꯁꯥꯏꯅꯣꯟꯅꯗꯨꯅ ꯂꯥꯏꯕꯛꯇꯤ ꯀꯨꯞꯄ ꯐꯪꯗ ꯐꯟꯀꯠꯂꯒ ꯂꯩꯕꯅꯤꯗꯣ ꯄꯤꯁꯨꯝ ꯍꯥꯏꯔꯦ ꯍꯧꯔꯤꯔ ꯍꯧꯗ꯭ꯔꯤꯔꯁꯨ ꯈꯪꯗꯦ ꯅꯃꯤꯠ ꯍꯥꯏꯔꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯏꯄꯣꯝ ꯄꯣꯝꯕꯒꯨꯝꯃꯤꯗꯣ ꯊꯣꯏꯕꯤꯅ ꯁꯠ ꯍꯥꯏ ꯌꯥꯔꯦ ꯇꯣꯛꯍꯧꯔꯣ ꯅꯪꯒꯤꯗꯣ ꯑꯩ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯇꯣꯛꯍꯧꯔꯣ ꯌꯥꯔꯕꯅꯦ ꯏꯆꯦ ꯈꯔꯒ ꯁꯩꯊꯥꯗꯨꯅ ꯍꯥꯏꯔꯛꯈꯤꯒꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯀꯔꯤꯝꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥ ꯅꯠꯇꯦꯗ ꯑꯩꯗꯤ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯀꯔꯤ ꯊꯕꯛꯅꯣ ꯁꯠ ꯍꯥꯏꯌꯨ ꯑꯗꯨꯒ ꯁꯠ ꯆꯠꯀꯣ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯌꯥꯝ ꯁꯥꯎꯏꯅ ꯍꯣꯏ ꯏꯆꯦ ꯐꯖꯕꯤ ꯂꯩꯁꯥꯕꯤꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯁꯧ ꯂꯥꯎꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯒꯅꯤ ꯏꯆꯦ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯦꯗꯤ ꯍꯥꯏꯔꯒ ꯂꯩꯁꯥꯕꯤꯒꯤ ꯁꯥꯖꯠ ꯑꯃꯠꯇ ꯆꯠꯇꯦ ꯀꯔꯤ ꯍꯥꯏꯕ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯁꯥꯖꯠ ꯆꯠꯇꯦ ꯍꯥꯏꯕ ꯂꯥꯡꯂꯦꯟ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯅꯪ ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯍꯥꯏꯕꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯩ ꯑꯁꯦ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯟꯕꯤꯕꯒꯤ ꯋꯥꯅꯤ ꯏꯆꯦꯅ ꯈꯪꯅꯤꯡꯂꯕꯅꯤꯅ ꯏꯃꯥꯅ ꯍꯥꯏꯕꯤꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯍꯥꯏꯔꯛꯀꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯀꯗꯕꯅꯤ ꯏꯪ ꯇꯞꯄ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯑꯁꯤꯅ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟꯅꯤ ꯐꯅ ꯁꯥꯎꯅꯤꯡꯕ ꯇꯥꯔꯕꯁꯨ ꯄꯨꯛꯅꯤꯡ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯑꯁꯥꯎꯕꯗꯣ ꯐꯥꯖꯤꯟꯕ ꯇꯥꯏ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯕ ꯉꯝꯒꯗꯕꯅꯤ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯅꯄꯨꯔꯣꯏꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯍꯦꯟꯒꯅꯤ ꯑꯗꯨꯒꯅꯦ ꯏꯆꯦ ꯐꯖꯕ ꯄꯥꯝꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯁꯨ ꯄꯥꯝꯂꯝꯒꯅꯤ ꯑꯩꯁꯨ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯐꯖꯕ ꯉꯥꯛꯇꯅ ꯃꯤꯒꯤ ꯃꯁꯛ ꯂꯦꯞꯄ ꯍꯧꯅꯗꯦ ꯀꯣꯀꯤꯜ ꯍꯥꯏꯕꯤ ꯆꯤꯛꯂꯥꯗꯣ ꯃꯁꯛ ꯎꯔꯕ ꯅꯠꯇ꯭ꯔꯥ ꯃꯁꯛꯅ ꯀꯝꯗꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯝꯗꯧꯏ ꯈꯦꯠꯅꯔꯤꯕꯗꯨꯅꯤ ꯃꯤ ꯑꯃꯒ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯊꯣꯛꯂꯤꯕ ꯊꯥꯖ ꯑꯁꯤꯒ ꯅꯨꯃꯤꯠ ꯑꯁꯤꯒ ꯆꯥꯡꯗꯝꯅꯔꯨꯕ ꯍꯧꯅꯗꯦ ꯃꯥꯒꯤ ꯑꯣꯏꯕ ꯃꯇꯝꯗ ꯃꯉꯥꯜ ꯄꯤꯔꯤꯕ ꯑꯗꯨꯅ ꯏꯆꯦ ꯁꯛꯀꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ ꯄꯨꯛꯆꯦꯜ ꯇꯞꯄ ꯄꯨꯛꯆꯦꯜ ꯐꯕ ꯅꯨꯡꯁꯤꯕ ꯍꯩꯕ ꯑꯁꯤꯇꯅ ꯃꯔꯨꯅꯤ ꯑꯊꯤꯕ ꯆꯤꯟꯅꯗꯕ ꯂꯩꯔꯥꯡꯁꯤꯡꯗꯨꯁꯨ ꯈꯨꯏꯃꯨꯟꯅ ꯑꯗꯨꯝ ꯏꯟꯕꯅꯤꯗ ꯊꯣꯏꯕꯤ ꯃꯅꯥꯎꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏꯗ ꯏꯅꯣꯠ ꯑꯃ ꯄꯤꯕꯒꯨꯝ ꯇꯧꯔꯤ ꯃꯊꯃꯣꯏ ꯑꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯊꯣꯏꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯪ ꯇꯞꯄ ꯄꯨꯛꯆꯦꯜ ꯐꯕ ꯍꯥꯏꯕ ꯂꯥꯡꯂꯦꯟ ꯑꯩ ꯑꯁꯤꯕꯨ ꯏꯪ ꯇꯞꯇ꯭ꯔꯕ꯭ꯔꯅꯦ ꯇꯞꯄꯤꯗ ꯑꯗꯨꯗ ꯏꯆꯦꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯗꯨꯗ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯕꯒꯤ ꯋꯥꯅꯤ ꯏꯆꯦꯗꯤ ꯂꯥꯕꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯁꯟ ꯂꯥꯕ ꯐꯥꯎ ꯂꯦꯝꯅ ꯊꯥꯗꯦꯗꯣ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥ ꯐꯪꯒꯅꯤ ꯐꯅ ꯄꯥꯝꯂꯕꯁꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯦꯛ ꯐꯣꯡꯗꯣꯛꯄ ꯌꯥꯗꯦ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯕꯁꯨ ꯍꯦꯛꯇ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯄꯥꯛ ꯍꯦꯛ ꯈꯨꯝꯗꯣꯛꯄꯁꯨ ꯇꯧꯔꯣꯏꯗꯕꯅꯤ ꯃꯒꯨꯟ ꯂꯩꯍꯟꯒꯗꯕꯅꯤ ꯑꯩ ꯈꯪꯒꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯂꯅꯤ ꯉꯁꯤꯗꯒꯤ ꯑꯩ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯇꯝꯂꯒꯦ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯍꯧꯔꯒꯦ ꯍꯩꯃꯥ ꯏꯆꯦꯒ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯑꯩꯗꯤ ꯄꯨꯡ ꯀꯥꯎꯏ ꯏꯃꯥꯅ ꯉꯥꯔꯤ ꯂꯩꯔꯨꯁꯨ ꯍꯥꯏꯅ ꯊꯥꯔꯛꯄꯅꯤ ꯉꯥꯔꯤꯅ ꯅꯟꯗꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯝꯂꯒꯅꯤ ꯏꯆꯦ
Imabuki ngari chapudi yumda thambadai ngari mukta yaubri yengo lawo. Khangdene langle. Yauba yaurum kidra. Yaurum dawu man kidreda. Yauba yaudaba haibado yenglaga khangadabani. Aido nupana pambi nabani kaina khuzin khoya kaise langtrik langna taktuna shemlibani. Aigi tanobi khocha sina ngari ga paiba ngamjaroida. Hoi che phajabi nupa phangge hairabadi matam pumbada talli ngamoi pamde haibi yade nokphet tawraga thabak adu tawbatai. Iche ba hojikta liri khoiriba tamani haikhibadai. Hoi ni he langle nangna su hojikta haikiko. Lao iche yengbige. Asi haiduna makhoyani imungda changkhirami. Mathangi numitni nongthelgi matam aduda Thoibi mahak mathanta mangol aduda phamli. Phiga matta saroi. Kari kanagi aina phi saraga hayeng ai luhongba kanda nupa mayumda puduna chatnabani haiduna aina sajiliba phi phanekse kayam yamle. Yamandana upose sandri. Aduba hojik phawbu nupadi amatta phangdri. Wandabani phi saraga tokle ai. Kaidawzaruni haige. Phamlaka oina leithoke. Mangol asida phamduna leibanadi karisu kanaroi. Thongalgi ukha sida oina phamluge. Lambi lamjawda chatba nupa singsu soidana ugani. Nupa oina yenglubana phaida. Asi khanduna pisak halage. Asi khanduna phak ama makhutta pairi. Mingsel amasu makhutta pairi. Aduga thongal tamna thoklambi. Phak asya ukha sida oina hekta tharage. Phak asida phamduna nupa lakpa ngairage. Phak adu thaduna maduda phamthai. Aduga mamit aduna khada amukeng wangda amukeng tawduna leiri. Lakteni amatta tawribasi. Amatta ngoisu lakpu laklabadi Thoibi aina irang hekta tawshinge haibabu. Aikhoi thongal mapase landuna chatkani khanbada nupa makhai loina tanaraba khangde. Upsin duna leiriba mingsel adubu makhutna laukhattuna mamai mapaduda thamduna mahagi saktam adubu yengli. Momo noktuna saktam adubu yengjai aduga machilda soli. Aise thoini hina thibadi natteda. Kuchu sina khasitang mamsin khibagi wani. Aduba ai karisu khanbidi. Hayengdagidi khangani. Sangom angawbana numit khutingi mai tage. Muriba mai thongase ngauthokhangiba. Adoiba tarabadi nupa mayamna ingonda koi ngau he ngau ba haibado oirani. Yengodana aigi sakse. Magi thoinu haibi iroi luwo biman beduna aingondagi karide hinjarugani. Sam khara khoiriba asina numit khutingi chinghi phutuna irujagi. Ai tawge yongo mathang dawtharake. Tha ani ahum asida aikhoi thongalase nupa mayamgi chakta phamohengi. Laikai asida masak phajabada Thoibi aigi imingse chathangiba. Asumna nungaiba wakhalda tawduna mahak leiri. Somdana lambi aduda pakhang ani khak lai. Makhoi ani na lambi da chatna wari sanai. Itaw madugi toro manbi luwo bi Thoibi do. Makhoi yonggi thongal phawraga chitkani khanbada aida singna tallabani. Aikhoi ma sina chattaba yaroi haiduna chatlibani. Khangde itaw nangna chatminause haibaduda aduk chatminabagi wani ko. Adu itaw madugi Thoibi haibi sakthibi nupi do. Nupa amata uba yadabani ko. Hekta jongshinbani. Aduda sunatene lambi lamjaw shida nupa chatpa ubra haina thawaina su yengi hairine. Nupa da phachana chopti chopajani ko madugi nupi do. Ho adubudi masaktu yengodana pakhang kana amatana mahakko pamgadaba nate. Laisabi oibagi chahinadi hendokkhidawgum taw. Nupa di phangda mayum panba khangdaduna chukshaduna lehogani khanduna tawribani. Adunani aphanga phana hotnaribado. Tasengna aidi kibu kirabani. Hera kiba kai nupa nattabadawna kanana khangni senglaba aigi pakhang punchi asibu mahakna mangthokpirade. Asumna wari saduna lakpa asina Thoibi hoigi laikai yausilakle. Khara laklabada Thoibi khoigi thongalda Thoibi na phamduna leiriba adu makhoi anina uri. Nupa amana hairi. Itaw tu adagi siyam ukhasi da phamlibasi Thoibi haibaduni. Mani ne itaw Thoibi haibi sakthibi nupi aduni ne. Karam tawni ide haibuga tawbaga chapchan hek leiramida onthokna tandawri. Masak asiga maming Thoibi kaina kauribase onthokna pamukhreda. Phajaba nupi mada kauramo masum langi thawai ase thabige adudi nate
ꯂꯥꯏ ꯃꯇꯟ ꯗꯧꯔꯤꯗ ꯏꯇꯥꯎ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯧꯔꯁꯤꯔꯅꯦ ꯉꯥꯏꯈꯣꯗ ꯊꯕꯛ ꯆꯠꯅꯤꯅ ꯆꯠꯂꯒ ꯑꯃꯨꯛ ꯍꯟꯕ ꯍꯧꯅꯗꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ ꯌꯣꯡꯗꯧꯅ ꯑꯃꯨꯛ ꯐꯟ ꯖꯨꯡꯁꯤꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯕ ꯁꯥꯖꯩ ꯑꯃ ꯄꯥꯏꯔꯒ ꯀꯜꯂꯒ ꯂꯣꯏꯔꯦꯗꯅ ꯍꯦꯔꯩꯕꯨ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯗ ꯆꯩꯅꯒ ꯀꯜꯂꯨꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤ ꯋꯥꯊꯣꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯉꯝꯖꯔꯣꯏ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯩꯀ꯭ꯔꯛꯇꯔ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯪꯂꯒ ꯁꯤꯖꯈ꯭ꯔꯒꯦ ꯍꯣꯏꯁꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯄꯥꯅꯤ ꯀꯟꯅ ꯍꯦꯛꯇ ꯆꯦꯜꯂꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯦꯟꯈꯤꯕꯗ ꯃꯍꯥꯛꯅ ꯇꯥꯟꯅꯕ ꯉꯝꯕ ꯍꯧꯅꯗꯦ ꯇꯥꯟꯅꯔꯛꯂꯒꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯗ ꯂꯧꯁꯤꯟꯗꯨꯅ ꯅꯨꯡ ꯃꯔꯛꯇ ꯃꯔꯥꯏꯅ ꯇꯨꯁꯤꯟꯖꯔꯁꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯅ ꯊꯣꯏꯕꯤꯅ ꯃꯃꯥꯏꯗꯨ ꯃꯈꯥ ꯂꯝꯕꯤ ꯑꯁꯣꯝꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯃꯈꯥ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯥ ꯄꯥꯈꯪ ꯑꯅꯤꯈꯛꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯍꯔꯥꯎꯕ ꯐꯥꯎꯔꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯍꯥꯏꯁ ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯊꯣꯏꯕꯤ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯂꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ ꯌꯦꯡꯉꯣꯗꯅ ꯊꯣꯏꯕꯤ ꯑꯩꯅ ꯇꯧꯕ ꯏꯔꯥꯡꯗꯣ ꯂꯦꯝꯅ ꯆꯠꯍꯟꯈꯤꯕ ꯌꯥꯄꯣꯟꯇꯦ ꯉꯥꯏꯕ ꯀꯜꯂꯒ ꯀꯩꯅꯣ ꯐꯪꯉꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯔꯦ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯂꯩꯈ꯭ꯔꯦ ꯄꯥꯈꯪ ꯑꯅꯤꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯅ ꯎꯖꯥꯎ ꯑꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯣꯍꯣꯏ ꯏꯇꯥꯎ ꯇꯨ ꯃꯃꯥꯏ ꯑꯁꯤꯅ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩꯁꯨ ꯎꯏ ꯑꯗꯨ ꯏꯇꯥꯎ ꯃꯉꯣꯟꯗ ꯈꯛ ꯌꯦꯡꯒꯅꯨꯀꯣ ꯅꯪ ꯑꯩꯁꯨ ꯌꯦꯡꯉꯣꯏ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯈꯤꯁꯤ ꯍꯥꯏꯅ ꯊꯣꯡꯒꯥꯜ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯅꯧꯊꯔꯞ ꯇꯧꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯍꯣ ꯄꯥꯈꯪ ꯑꯅꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ ꯅꯨꯄꯥ ꯑꯃꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏ ꯏꯁ ꯀꯌꯥꯗ ꯂꯤꯈꯠꯂꯤꯕꯅ ꯌꯦꯡꯕꯅꯤ ꯃꯥꯅꯒ ꯍꯟꯕꯒꯤ ꯃꯑꯣꯡꯗ ꯏꯇꯥꯎ ꯍꯟꯕꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯆꯍꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯍꯜꯂꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯍꯦꯛ ꯂꯥꯏꯕꯛ ꯌꯦꯡꯍꯧꯔꯗꯅ ꯅꯨꯄꯤꯅ ꯍꯟꯕꯁꯦ ꯁꯦꯜ ꯄꯥꯏ ꯏꯅꯥꯛ ꯈꯨꯜꯂꯤ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯀꯠꯊꯣꯛꯆꯔꯤ ꯅꯪ ꯑꯗꯨꯝ ꯂꯧꯁꯤꯟꯕꯤꯔꯣ ꯊꯣꯏꯕꯤꯅ ꯍꯩꯃꯥ ꯑꯩꯅ ꯀꯧꯕꯒ ꯑꯃꯠꯇ ꯇꯥꯗꯅꯒ ꯁꯨꯝ ꯆꯠꯂꯤꯅꯦ ꯍꯣ ꯄꯥꯈꯪ ꯑꯅꯤ ꯅꯈꯣꯏ ꯑꯅꯤꯗꯅꯦ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯅꯅꯥꯒ ꯑꯝꯇ ꯇꯥꯗ꯭ꯔꯕꯣ ꯅꯈꯣꯏꯕꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯒꯦ ꯏꯇꯥꯎ ꯈꯨꯝꯕ ꯌꯥꯗꯦꯀꯣ ꯌꯦꯡꯕꯁꯨ ꯌꯥꯗꯦ ꯃꯈꯣꯏꯒꯤ ꯁꯤꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯁꯤꯇꯪ ꯂꯥꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯊꯣꯏꯕꯤ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯅ ꯊꯑꯣꯏꯅ ꯈꯨꯝꯗꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯐꯩ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯇꯥꯎ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ ꯐꯨꯛꯀ ꯍꯦꯛ ꯍꯧꯒꯠꯂꯛꯏꯅꯦ ꯑꯃꯨꯛ ꯇꯥꯟꯅꯔꯛꯇꯅ ꯉꯥꯏꯈꯣꯁꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯁꯛꯊꯤꯕꯤ ꯅꯨꯄꯥ ꯐꯥꯕꯤ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯂꯦꯅꯦ ꯅꯍꯥꯛꯄꯣ ꯅꯨꯄꯥ ꯐꯥꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯣꯏꯗꯧ ꯊꯤꯠꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯩꯕꯨ ꯁꯛꯊꯤꯕꯤ ꯅꯨꯄꯥ ꯐꯥꯕꯤ ꯀꯥꯏꯅ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯕ ꯅꯨꯡ ꯑꯃ ꯃꯈꯨꯠꯅ ꯈꯨꯟꯀꯠꯂꯤ ꯑꯗꯨꯒ ꯆꯦꯟꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯇꯥꯟꯅꯩ ꯊꯣꯝꯅꯕ ꯍꯣꯠꯅꯩ ꯏꯇꯥꯎ ꯇꯥꯟꯅꯔꯛꯄꯒꯗꯧꯏꯅꯦ ꯃꯁꯤꯒꯤ ꯁꯣꯅꯣ ꯅꯨꯄꯤꯁꯦ ꯈꯔ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯁꯤ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯕꯨ ꯇꯥꯟꯅꯕꯗ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯗ ꯂꯧꯁꯤꯟꯗꯨꯅ ꯎꯄ꯭ꯔꯥꯡ ꯎꯞꯇꯨꯅ ꯇꯨꯁꯤꯜꯂꯝꯃꯤ ꯑꯩꯃ ꯑꯁ ꯈꯨꯔꯨꯈꯩꯁꯦ ꯂꯣꯏꯅ ꯍꯨꯕꯥꯠꯂꯦꯅꯦ ꯑꯩꯃ ꯈꯨꯅꯤꯡꯁꯤꯁꯨ ꯍꯨꯕꯥꯠꯂꯦ ꯑꯌꯣ ꯂꯣꯏꯔꯦꯗꯅ ꯑꯩ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯀꯩꯅꯣꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯉꯥꯛꯇꯅꯤ ꯅꯈꯣꯏꯗ ꯂꯝꯕꯤꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯁꯤꯔꯣꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤꯅ ꯃꯙꯧꯅ ꯊꯝꯕꯤꯔꯝꯕ ꯎꯄꯨ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯣꯏꯐꯥꯛ ꯐꯥꯛꯏ ꯑꯩꯕꯨ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯃꯗꯨꯒꯤ ꯈꯣꯏ ꯆꯔꯣꯡ ꯍꯛꯄ ꯑꯍꯟꯕ ꯐꯤꯗꯨ ꯃꯁꯤꯗ ꯎꯔꯝꯈꯤꯕꯅꯤ ꯊꯑꯣꯏꯅ ꯍꯦꯛ ꯊꯤꯔꯕꯁꯨ ꯂꯩꯔꯣꯏꯗꯕꯅꯤ ꯇꯧꯔꯤꯕꯁꯦ ꯀꯔꯥꯏꯗ ꯆꯦꯟꯈ꯭ꯔꯕꯖꯥꯠꯅꯣ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯇꯣꯝꯕꯤꯗꯨ ꯆꯪꯂꯛꯏ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯪꯉꯤ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯎꯄꯨ ꯑꯗꯨꯕꯨ ꯃꯊꯤꯕꯣꯡ ꯊꯣꯛꯄ ꯃꯈꯩ ꯀꯣꯏꯐꯥꯛ ꯐꯥꯛꯂꯤꯕ ꯑꯗꯨꯅ ꯀꯔꯤ ꯊꯤꯔꯤꯅꯣ ꯎꯄꯨꯗꯨꯗ ꯅꯪꯕꯨ ꯏꯃꯥ ꯐꯅꯦꯛ ꯑꯃ ꯊꯤꯔꯤꯕꯅꯦ ꯀꯔꯝꯕ ꯐꯅꯦꯛꯅꯣꯅꯦ ꯑꯍꯟꯕ ꯈꯣꯏ ꯆꯔꯣꯡ ꯍꯛꯄ ꯐꯅꯦꯛꯇꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯝ ꯀꯥꯟꯒꯤ ꯐꯅꯦꯛꯅꯣꯅꯦ ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯏꯃꯥꯅ ꯈꯪꯉꯔꯣꯏ ꯑꯩ ꯑꯗꯨꯝ ꯊꯤꯒꯦ ꯍꯩ ꯅꯪꯅ ꯊꯤꯔꯤꯕꯗꯣ ꯊꯤꯐꯝ ꯌꯥꯝꯅ ꯆꯥꯗꯦꯀꯣ ꯅꯙꯧꯒꯤ ꯎꯄꯨꯗꯨꯗ ꯅꯠꯇ꯭ꯔꯕꯗꯤ ꯊꯤꯐꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ
Upusida thidrabadi, imagi ngari nampham kharunga du thiru so hairibro. Kaya aduna yenguni masi. Majilla se khumgadagi ka khatuna adom heklei haiwani. Imagi bema, nangbu karamna ngangna shiba. Unthokna waida ko nangsia. Mathau irei leitana masida phatchang shilaklaga imagi chak thongmam thokpa dum thongo yadro. Masida karigi changa ino. Ho ijai be masana dia khajik ke inchang hautrabadi uyan kaise. Maningi khongbal tamnani langliba. Khongbal asidagi aina uyan khulliba se. Masing kayam yam leya. Uyan khundau sharu. Kari inchang thongjauge haina hangba lakjarabani. Ho imana chaningba amhekta thonglo. Aigidi ya hegyai. Imagi bema nang se nupini ko. Ichale sabi ama leibagi kari sukana de tauribasi. Ayuksu aina kaithel chatpa nangna bahaiduna hobe chak thongliba. Amuk kaithel kumlaklaga numidang shu chak thongliba. Nangne imabu otpasi otlida ko. Migi macha singna mama mapagi mateng pangna bata hotnariba. Aduga ikhoigina. Yamna hainingde. Hoi imana chak thongba yamna talaga na nupa ama piro aigi. Imana bo aigi nupa ama hek pirabadi se chak tanate. Thabak khudingmak aina loina tawge. Hari. Mama aingonda bo asigumbo nganga singangini masya. Ibema nang hendi henmalabani ko. Henmalabani hairi sini. Nang bu karamba mamano. Migi mama singdi maya nupa aphawa bu koi thine. Adubu nang di kadai. Nungan badagi numita ba phaw ngari eduta yondu na layo. Imagi ngari eduna nupa phangbri yengo. Nanga ngangna jaba ngampo nate. Aida chakhum changjarurage. Tombi hogatli. Aduga amuk hairami. Hai. Upu aduda nadauna sizinarambagi kari kara mayam ama yaubani. Amuk kai phak lugani. Asi hairamduna chatkirami. Thoibi upu aduda onchinduna amuk makha tanathi. Mahakna upu aduda asum thibada karigumba chegi makol ama yaurami. Madubu lokthokduna hai. Lairik machani ni shidia. Kari lairik uirabasano shina. Lairik machadubu yengduna maming adubu pai. Nungshiba phabagi laiwa. Masibu parubada Thoibi mabuk ningado haraubana loikre. Nungsiba phabagi laiwa haibako. Masigi lairik asima lemna thaba yadri. Amukta page. Chumbu chumlamlabadi nupa masak matok phasaba amabu oina phage. Upu adulonchi lamduna mahaki kada sanglami. Lairik adubu munna yengduna lairami. Numidangi chak charaba matungdani. Tombisu phamungda changduna tumkhri. Thoibi di tumba yadraduna lairi. Masida yauriba sing asimak ay taurage. Aduga pakhang mayam maraktagi khwaidagi masak mataw phazaba tahembado mabu oini hekta pharage khangani. Lairik asya aigi ithongna aigi damakta thambirambaga chaba hek manakri. Imasu tumlamlagani. Matamsibu kayam thengleba satno. Wakhal munna tawduna mahak phamungdagi hogalakli. Khoiru thawmayema paiduna maning thonglomda thoglakli. Yana khadom mai adubu thamli. Mahak supam thari. Lairik adubu maingal aduda thamli. Aduga lairik aduda iriba sing adubu paba haurami. Mahaki mapukning adudadi. Aronba lairik adugi mahai aduna. Mahakna pamjaba nupa adubu soidana phaba ngamlagani haina khanjarami. Harauba amaga loinana mahak lairik adubu pari. Somdana yumlona bilanglena mapal thoglakpada. Mache Thoibi na yena khaduda tauriba sing adubu urami. Madubu ubada mabukning da khalli. Karino, ahing thengjilakpasida iche Thoibi na yena khasida tauriba siba. Mataw adubu munna yengi amukso asumna khalai. Mahake sibo nupa phanaba mahaiga tauriba jatlane. Mahakna pariba si lairik ni. Soidana uiramkani masi. Kayado na yengwani. Larika pariga nupa phagi kaine tawine. Misingse nokti nokning bajani ko. Phangda phangjilaktrabadi asumna tawbu oiriko. Adubudi chahi phanayam lamlagani. Lishilakba sida leifom khanglamlaroi mahak. Hoida mahaki thokpa tawjarasanu. Langlen chomache Thoibi na tawriba thabak adubu asumna oina khandoktuna imungda changkherami. Somdana Thoibi na lairik aduda yauriba laironching adubu musi nganbo maingal adugi marakta Maraga paba amadi mabukning aduda nupa phanglagani haibagi harauba amagi thumatbaga loinana paba aduda mahakna pariba sing aduda wahai soiba siranana paba yaushin khirami.
ꯑꯗꯨꯛ ꯂꯨꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯁꯦꯔꯥꯟꯅꯅ ꯄꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥꯗꯨ ꯐꯨꯟꯒꯠꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯃꯩꯈꯨ ꯑꯉꯧꯕ ꯀꯌꯥ ꯑꯃ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯃꯩꯈꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯌꯣꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯊꯣꯏꯕꯤꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯅꯤꯡꯖꯕ ꯈꯨꯗꯤꯡꯃꯛ ꯃꯪꯂꯥꯟ ꯑꯣꯏꯗꯨꯅ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯆꯥꯅꯤꯡꯃꯜꯂꯕꯁꯨ ꯂꯦꯛꯑꯒ ꯇꯣꯛꯑꯦ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯊꯣꯛꯂꯤ꯫ ꯊꯣꯏꯕꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯕꯤꯅ ꯌꯦꯅꯈꯥꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯦꯡꯊꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯌꯨꯝꯂꯣꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯇꯥꯔꯗꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯀꯞꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯌꯥꯎꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯆꯦ ꯊꯣꯏꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯉꯔꯥꯡꯅꯤꯀꯣ ꯏꯆꯦꯅ ꯃꯐꯝꯕꯁꯤꯗ ꯂꯩꯍꯧꯕꯗꯣ꯫ ꯑꯣ, ꯏꯆꯦ ꯊꯣꯏꯕꯤꯒꯤ ꯑꯔꯣꯟꯕ ꯂꯩꯋꯥꯁꯤꯗꯤ ꯑꯁꯨꯝꯅ ꯁꯤꯕꯒꯤ ꯃꯍꯩ ꯑꯣꯏꯔꯝꯂꯦꯀꯣ꯫ ꯃꯍꯥꯛꯁꯨ ꯃꯆꯦꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ꯫